Mim thoina homa chebe mana hadame la yang sai duna ngasai lo balak tuna chakri projena phare phare adudi masu matam khra lai khrasana asumna numitu ma haukre bema thabak chatna bagi damak loishali ngasi dagi aigi war horake bema henthoi bada call tawi henthoi bana hello be mana yambo ngasi aina office talak tune leramako thaba magine case amaka ke henthoi bana o karamba case no case tuga nanga kali mari lene ke be mana hoi khole kai ge emong amagine haba emong do mi ke yang ngamche taba adai lai su hai basu ambu lai taba ada aina nongai taba ge case mateng pangge tawbane henthoi bana hoi hoi adu leramo lobala ge uda koire bana sakto be mana masak siga tanja sida romance ka tosile case lo ringai sida ko henthoi bana noi case na mani kaino ngai ko atai lare ai di khangte ko la daune thame thame be mana os sidi pura berani ko ka ngau jeida hoida phare da lasana ai ba mangonda asing ba je haire sirane ai se apaba nu pidi natre thamoi sene nusiba mangonda fauba aise lot labani ko ming fauba asingba hoida lot khrasanu da thamoi ge asingba wa kaya di tamning bani adubu ai ge awaba wari mayam siliraga mana nuai gadra nuai roi awaba di ithanda gak pu bana phaida hairuni tamloni adubu aremba khak ta gane ai ge awaba di ubiroi mai thong da nok pakhak tane uhaningba mangonda aina Kangdreda adubu matam sidadi khwaidagi phabadi asangba wari khangnabasina hinadi phabane ma kanana ai kanana sena khangdoklaba matungda tamna kona haibane hena phare kanade ai chana batawrake yambong laane haiduna fuk hawgali leishina khangini kaino nangna fo hawai khridbo nangama baby handak se kaino mitaw tawriye nayum chalubadagi mehulse Jengka jentha laba kaino khangdemi Sinthana ho dumaina ngangdana leidau saru chatlase thabak si thengkre be mana noini lehoro aidi yambunga chakra dauni Sintha leisi pulapna ses hanadi huiga haudonga oirambado hajiti yamna nusinakre haiba be mana adubdi kaino love is blind haidone Sinthana adata rahe be mana osit ai thoge Thengi haiba haiduna prap thoki Sinthana ngawrabane se mayumda chatlubadagi kaino ma tawrabane leishina ho khangre isabu wakhan mayam se kokchai chalisila oibani su asumna ngai hakki matungda henthoi basu laktuna bemaga punna chatminaki gari manungdani henthoi bana tabra be mana tai henthoi bana nasak to kaino khara thijalame kari wakhan khale magisi aige wakhanda oiramni ai khage be mana mane ai yambungge wakhanda angau bi haide oire nangi nuksi me chakna henthoi bana aya phagi tawbaga yamna hairamine aigi nupi se khamai tawne nate noi lekai degi nupaga koirakpra haiwane be mana yambo yampakte ko adumbo wado ayam hakajai go henthoi bana is nupi noigi kadar madar sisu onthona haikreda tanjadu da traffic jam ngai hakoi henthoi ba gari du khami phanadum phare sina ngai haklepe be mana harauriba aina di talliba gari gi nakan side rom dagi be mabu nupa mari khakni yengai moigi he nakandani nupa amana oi bhai phajatro yengo sinupi se imai tinta gai phajai he nupa amana mo
ꯑꯁ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯤꯗꯤ ꯐꯖꯩꯅꯦ ꯍꯥꯏ ꯈꯥꯟꯅꯗꯦ ꯃꯤꯡꯍꯧꯁꯤꯔꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯅꯥꯀꯟꯗ ꯌꯥꯎꯔꯤꯁꯦ ꯑꯃꯨꯛ ꯃꯥꯏ ꯑꯃꯗ ꯑꯣꯏꯔꯝꯃꯗꯤ 이바니마 꼽니에 폴리스키 드레스 네이붕어 누빠 아마두나 아무 바디 바자레 해 헨토이브수 따리바니 ngasaidagi anina hairi wa mayamdu aduga beemada amuk yengi adubu beemadi magi yengfam thokpa mamang side tuda adumak yengi hentoiba karimta haidabi magi nungjal black machudo jara jara haigalai beema hentoibada munna yengjaraga nokjei hentoiba magi side ki glass do amuk haidei somdagi nupa aniduna amuk haiba haurai hoi bhai yengutu as nupi ama yaure kaino hoi ai hai fet o hoiba yamna phajimi kaino sibo nupa maduna amuk kaidanu ne ude ne nupa duna aidi u hore as hai kande bai lai macha dongna phajemi nupa maduna amuk hanuman gi macharo nupa duna nate shaktu siri masiri phadi phajebo henthoi ba sawbana kainom tawre haibadu oire amuk magi sai class tu chingkhali ngasi I karak ni ko be mana kaidorage haise henthoi bana ibema nang na satudi lai macha mu phajare ai ta bangamdri nakan nakan sai tangang nari mayam se kok hek loide masigi traffic jam si so somsi da leira adi ai ko mi phuninga ani bo be mana matamni ne haujikta phare mehakta leina ba haram dai ne henthoi bana haram bado pamaktre atai laire laijalembe be mana ke hai ke ba henthoi bana haisu hai bani bema nangse phajai hei laima ai ge oina phangjaba se ai di ke ada laiba phakraba be mana ai bu kari khoma hai bano matang sida romance ka taksala isbo henthoi bana nungsi bai side nungsi bane masi aina saudana yumlom doina pusani ko be mana yambo adugi matam nate ko masidi thawro gari do miro na mu thawra bane henthoi bana thauge ngai ko hairaga marks ama piduna ufali be mana masidi ko haiduna masu marks upchali henthoi banok fetona class to chingdaduna gari do amuk thauba hawi somdana tomthin ga leimagasu waroi pot pu baloire tomthin di harau bana loire mapun sigi nupi koirak tabaga oibaga mana pamjabi nuksibiga oibaga madi harau bada maton to e haibadu oire manjuna si oridi yarida icha masak phajibi pokpo sidi inthona nungairi idea leimana imana marona mapang hada harauriba aina marola mataliba manjuna tan balairi bema hauji wakhan gado choithokpa yararoi ko lohongdorobani leimana oi baima ai lone khangi ai kadang hata tumina lejakhige ima amta potha ge thokroba manjuna hoi ima chale ko leima thongdu chena lon sali aduga magi upudu hangtoi aduga gift khara amaga photo frame chanba ani duga puthораktuna phamungda thami ningsing la ina haunana kuiraba mallaba warido henthoi bana leimana kegida henthoi bana adubura aidi nang yamna nusibo nang kainaradi aidi hingba ngamdauba mandebo leimana asibu wanena chamani yeda isu henthoi bana ado ibani photo amta kapsiba itawda kapangeba leimana haiduna anidu posemi henthoi bagi pambomda momon noktuna ngatharaga famine leima ningsinglubada metluda pirangna ihaurai khamba leitana metlu pirang su sintharai photo gi frame duda pirang du tap tari aduga photo du yengna mathanta wari sajari da nangna aibu kayam nuksike haibesu khange adubu nangna di aibu ta abu kayam nuksi haibedi khanglam larai ngasi fawbada aina latuna thamlakliba nuksiba adudi da khaki mi nuksine atai di tapne oiroidaba marine adubu aina tahankiban ibani gi maridusu aina landumana adubuda
ngasisu adumak nuksiri aidi dabu kauba ngamte thamoida amuktang takiba nuksi mamido mutpa naide leima matangi photo do amuk yengi aduna mathanda lepa photo ni henthoiba kayadagi fajaba sawong sada magul leiba magi maithong ni matam amada magi pamuba thawai makni khanjakibado ngasidi ningjaba ka ngairi leimana ai ningsinglaroige khanbane adubu yade da inang budi yamna dinu shikibani ko nangna ai bulana laukibani ko tanjada da phone na malai leima kapna kanano yengdabi paikhali aduga hello Leitanthem na tai kaino nakolga isisida khapurabo leimana Leitanthem na kaigi kapino longbasi aninda hairo leimana adugina deda ima matanda lehorani yam thadoni khanbagine Leitanthem na aya adugiro aide ataigi malure ado kapna haiba nangna kapado nungaite haiba nangna hayengwa inakta leradi aina nangi bigate thokpidoni leimana acha ado da aisi kyam nushigeba Leitanthem na da do koro kanu buko tamo oina koro matung dadi ko ai pamde ba da do adubro nangsi amna nushida ai di tamba haitare leima Leitanthem ge ipang pangjaba matauda nuksiba haibado oiri mathanta khangawdana nokjari Leitanthem na nangse yam nuksi khunungsi mataweba ado ai thamage thabak chaluge haramge tawbane leimana hai aisu thameko asamna call adu thamna kre bemaga henthoi bagadi mafam adu yauduna wa khara hainaraba matungda hannakre lakpagi yumda postman ama laktuna che ma pirami che dusu lakpagi mingda lakpani security na imase yambo gi che malai sakhi taraduna thoglei kada kari che no dubo security na khangde dudi imase isu sakina hoi matungda di hangau ko security na hoi mase sakhi ngang duna imungda changai ibungo tabro amda thoro ola one nangi che mala iye kari nu yeng ola lakpana hoi ma haiduna lakpadu thorai sakina imaudubu ngasigi masak ude kaidorage masaga ngamdabro lakpana ima khangde isu makok singawe dum haileri sakina hey doctor de yeng thoktradi kamaina khangdorage adudi ngapan ga tholakanu ko imaudo phajana seno makoga ngawbudida tusalaksani yarese cheduna kari hare ino amta par odagi se lakpana hoima haiduna chedu envelope tagi lawthoktuna ire iba wa hai khara du pare as ima sidi kortagi sumo lakpane sakina ha karino haisibo maram kaigin haige hairo one nangbo lakpanok fe tawraga kemta khaluna ima nachana thaina khara lam helu bagine korna dum cherak pirak patabane masigi damak ai kemta khanreda ai doctor amakta kawrukhige sakhi pakhatna hoi ibungo karino haisibo aina pabung de sigi matangda wa khara khanaukhige ai nangna thausa wasade tawrise Syam Kishore phone dani hello DGP kai dawre haibano ne DGP thaubana sir ai koi poto lambi da loina mak phare hairi ne Syam Kishore na as kamain tawne atude aina thabak to khara singna taw mising la singba oina taw haibani ne DGP thaubana angang duna loina haidokraba male sir gi poni haigum tawi sir hayeng di newspaper gi headline da chawna yawra ani ne Syam Kishore na apang nangbu karamba police na no phaido mami do hairo ne paisa piraga haina biya abri yengune as 4 crore mangdoraba as koksidi adre he sare he DGP thaubana sir paisa na tawraga yaba nate SP henthoi bane Syam Kishore na ha ai kayang bungi macha do na tro
ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ? DGP ꯊꯧꯕꯅ ꯃꯥꯅꯦ ꯁꯔ, ꯁ꯭ꯌꯥꯝ ꯀꯤꯁꯣꯔꯅ ꯑꯣ ꯃꯥ ꯑꯣꯏꯔꯦꯀꯣ, ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯀꯣꯜ ꯇꯧꯒꯦꯀꯣ꯫ DGP ꯊꯧꯕꯅ ꯐꯅꯤ ꯁꯔ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯅꯝꯕꯔꯗꯨ ꯄꯤꯗꯨꯅ ꯃꯥꯁꯨ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯃꯤꯠꯁꯨ ꯁꯨꯔꯕꯅꯦ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯍꯦꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯊꯛ ꯊꯣꯡꯕ ꯑꯩꯅ ꯍꯩꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯕꯅꯦ ꯑꯩꯁꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯄꯩꯁꯥꯗ ꯀꯔꯥꯝꯗꯅ ꯃꯤꯠ ꯊꯛꯂꯕꯒꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯐꯝ ꯇꯠꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯍꯤꯅꯤ ꯇꯣꯡꯉꯨꯕꯒꯤ ꯗꯁꯥ ꯇꯥꯔꯦꯗꯅ ꯑꯩꯁꯨ꯫ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯐꯣꯟꯗꯨ ꯇꯧꯁꯜꯂꯤ, ꯑꯃꯨꯛ ꯆꯠꯄꯗ ꯄꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯅ ꯍꯜꯂꯣ, ꯁ꯭ꯌꯥꯝ ꯀꯤꯁꯣꯔꯅ ꯏꯆꯥ ꯁꯅꯥ ꯍꯦꯟꯊꯣꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯄꯥꯕꯨꯡꯆꯥꯅꯤꯅꯦ꯫ ꯍꯦꯟꯊꯣꯏꯕꯅ ꯑꯣ ꯄꯥꯕꯨꯡꯆꯥ ꯀꯔꯤ ꯂꯩꯔꯒꯦ? ꯁ꯭ꯌꯥꯝ ꯀꯤꯁꯣꯔꯅ ꯄꯣꯠ ꯈꯔ ꯄꯥꯏ ꯍꯥꯏꯗꯣ ꯑꯝꯇ ꯊꯥꯗꯣꯛꯈꯣ, ꯄꯥꯕꯨꯡꯆꯥꯒꯤꯅꯤ꯫ ꯏꯆꯥ ꯁꯅꯥ ꯅꯪꯒꯤꯁꯨ ꯄꯥꯕꯨꯡꯆꯥꯅ ꯁꯤꯌꯥꯔ ꯈꯥꯏꯔꯛꯀꯦ꯫ ꯍꯟꯗꯛꯀꯤꯗꯤ ꯏꯆꯥꯅ ꯄꯥꯕꯨꯡꯆꯥꯒꯤ ꯃꯥꯏ ꯉꯥꯛꯑꯣꯅꯦ꯫